Manipur Top Trending News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru oiba ipaw sing patok kan hamjai. Ngasi hanu pawga Census pangtok na ba thorang khudak lepkadabani NRC update torga Census pangtok na ba warib laure Union Cabinet na mamang sahi December taragani thoida lepa asida mikok thiba hawragani lauthukibagi matung ina Manipur lenga ki Home Department na ha asigi kunga tarukta gazette notification thokuna sahi sigi September amadagi ha adugi kuntra fawba Census ki ahanba phase ki house listing ki thabak pangthok lagani haibasi lamdam sigi miyamna NRC chana handringai da pangthok yaroi haina lauriba kolaubu kari sulektana khanbani lawi haina taraga mari CSO kanglai pakna phongdorakli CSO singi apun loop asina hai Manipur lenga na Census ki ahanba thabak haibasi house listing pangthok naba tarokli ba thoong thawrang asi khudakta handokuna NRC update tawduna mitop khandoktuna makhoibu halhan khraba matungda Census pangthok kadabani lamdam sida naronda changsilakuna lasin khraba mitop kya legalize tawba yaroi mitop ki chaitheng nangliba idam damsida amuka hena phibam chadaba mayang narakani mitop singna yarhomi singda pirakliba sapu amasung tungdo kohelakpa yabasing aikhoi puna khangminaba NRC chana handringaida Census pangthokpa yaroi hairi ngarang su nungthil pung ahum rom tarkada Bishnupur district ki Oinam public hall da Oinam Maira Paibi apun beluk amasung all club of Oinam ga kusan oduna no NRC update no Census haibagi mifam pangthokna kumjat 1951 da pangthokiba NRC adu update tor matungda Census ki thabak pangthokadabani haina miyam amate oina yanaduna warep lomina khre hairi amoromda nexus free oiba lepak ore haiba yare leadership ayamba maru fangna mutat khre Amit Shah Union Home Minister Amit Shah na lepa asidagi Nexalism maru fangna mutatpa ngamle haiba yare makogi leadership ayamba maru fangna manghanba ngamle haina phongdokre Amit Shah hai kumcha 2024 gi angan bata lepa asida Communist Party of India Maoist ki Politburo amasung Central Committee gi member kungama thoilermi adubu ngasidi makoi sing adugi manungda taret changjarakre tara ni thoina hatkre amasung amana fare haba ngamdana leiba member adusu atu matamda changjaraklagani haibagi thajaba leire masina maram oiraga makoi gi Politburo amasung Central structure asi mapung fana thugaiba ngamgadawre haiba yare aikhogi padamasi ngasi pawbada nexus free oiba leipak ohenbani adubu hojik nexus free oiba leipak oire haina loba yare Nexalism maru fangna mutatpagi process asi cha da chama loira matamda miyamda lenga ki maiketigi soidna khangalakani hairi amoromdana yehongmi sigilam heritage ngakani Assambu India gi Eastern Economic Gateway ohengani BJP na asumna hairakli BJP na amukhanna lenga sembaga tha ahumgi manungda Uniform Civil Code chanahangani Hemanta Biswas sit chamaga kunga taruk leiba Assam Assembly mikhalgi damak Union Finance Minister Nirmala Sitaramna BJP gi election manifesto puthokladuna Assam yamgi damak BJP gi lengang na soidna tawgani haiba wasak kuntraga mathoi puthokre Guwahati da pangthokpa manifesto release tawbagi thoramda Nirmala Sitaramna phongdokibada hokiba chahi tara asida BJP na Assam da purakiba development asi Congress na chahi kya lengak paiduna leramba matamda ngamlamdrabani BJP na amukhanna Assam da lengak pairabadi miyamgi damakta ngasi party asina sakliba wasak sing asi tabakta soidna onthokani haiki BJP ki workers sing aduda Assam gi yelho community singi lam heritage amachung ikai khumnaba ngakpa lupa crore lakh manga hena thaduduna state asibu India gi Eastern Economic Gateway ohenba amasung state asidagi illegal immigrants sing mapung fana takthokkinaba Immigrants Expulsion from Assam Act 1950 chanahan banachingba yauri Chief Minister Hemanta Biswas na su anoba BJP gi lengak lakha matamda tha ahum manungda Assam da Uniform Civil Code UCC chanahangani state asida tungan bamhamda lam khopsin duna lairiba sing takthoklaga lamdam sigi asengba citizen singda mission Basundara scheme gi makhada yethokani adubu UCC chanahanbada ethnic community gi cultural amasung legal rights sing ngnabagi damak sex schedule amadi tribal area singdadi UCC chanabada yaroi hairi Kahi tara mangagi matungda paikat pamikok thibagi thabak hayengdagi hauragani India gi population asi haujik mioi million 1.4 helamlagani thajanari ngasidagi chahi amagi manungda lepa asi city town khungang kudimakta official million ahumgi mathakta deploy tawduna mikok thibagi thabak asi paikat kadabani hairi population khanghen hengalakpana yumgi awatpa electricity phangdaba amasung mafam kya da chinjaki awatpa su mayok nariba lepa asigi tunglam chatki oiba policy sembada
Census asina achouba thongdang lawgadawi ningsingba yabadi aroiba Census asi kumsa 2011 da pangthokibani matamduda India gi population asi miyoi million 1.21 oiki masigi matungda hokiba kumsa 2021 da mikok thibagi thabak pangthoknaba honabada COVID-19 pandemic ki khudong chadaba leibna yeithorkibani mikok thibagi thabak yaruktuna lakrabasu United Nations UN yauna malimgi tunga-tunganba organization singna hairiba matam asigi manungda Indiana China dagi missing henba leipak oikre haina phongdongnarkiba leikre mikok thibagi thabak asi leipa asigi geophysical diversity yengduna tungan-tunganba matamda pangthokadawi hairi video asibu pawdumbada soikilan kiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tungkoina miyamgi seba tawba ngamba oijage